Gase ibudagi khubam thangjing singi matonda arangba ama ure haina zoom tawraga yenglubada cross amu yungsilam le haire kuki singna mafam anida nomai kapsilakre kuki militant singna maitai khul singda nomai kapsinduna kai hawrokpagi thabak leptre ngasi su tongan tongan ba mafam Imphal East amasung West ki mafam anida ki khulai paiba singna nomai kapsinduna lal kai hawrakre thaudok singa sigi matangda press na phangba pawgi matungina ngasi yuk pung 13 yankhairom tabada Imphal East district ki mafaudam police station ki manung chanba etham Moirang Purel amadi lai khongsing mathak lomdagi maitai khul tamna nongmai round kya kapsinduna landarakhi kuki militant singna nongmai kapsilaki baduda labukta thabak suduna leramba miyoi kya mipaina badagi senakhi mafam aduda leramba security force sing amadi kolngakpa singna su handun nongmai kapnakhi kuki militant singna nongmai kapsilaki baduda mafam aduda leiba GR gi kangbu amana nongmai round kya kapsinduna hankhi amaromda ngasi nungthil lasang PS ki manung chanba kautruk maitai khul singda kuki militant singna nongmai kapsilakre kuki militant sing aduna harau lomdagi nongmai adu kapsilakibani adubu asu opandi yaukide haire oinam nong thombamda ahing nong yaida nupi ama kapagi khonjel toina tariba do koknaba ening thaugi pautak matungina laithau tinthau pangthokre oinam nong thombamda ahing nong yaida nupi ama kapagi khonjel toina tarakpadagi lamdam adomki leidiba khunja sing aki tujung pokpadagi khunja singna ening thau leisemba sana jawbada khanganki ening thaugi pautak matungina khunja singna bipaiba pokliba si koknanaba ening thaugi athangi matungina maisau yawba phamnai sing mafam aduda chatuna kupna yengsilaba matung ngasi laithau tinthau pangthokre khunja sing yauna pangthokkiba laithau tinthau aduda makhatana aki akang poktanaba laipung macha ama thonduna khubam semlaba matung thaunikhi haina pawsina makhatare Bharat Sarkar na Wikipedia gi mathakta notice thakre Wikipedia na miyamda information piba matamda misang mikhai naiba amadi miyamda aranba information kya pire haina duna miyoi kaya na wakat thanganarappadagi Bharat Sarkar na Wikipedia da notice thaduna paukhum piraknaba khangankre haidi Bharat Sarkar na thakiba notice aduda Wikipedia na piriba information asi makoina publish tawbani haibagi muhutta atopa miyoi singna piraklaga Wikipedia na maraki I oiduna miyamda information pibani haidiba sikarigino haina khangki ningsingba yabadi Wikipedia asi India da matam kuina defamation ga mari leinana content amasung marik sumba information pidi haiduna court ta case kaya thengnaduna laklibani